Akaswani Imphal Wahengbam Washington Pau Pajeri Ahanbada Maroiba Pau Tara Nipal Subal Lok Sabha Mikhalda Inner Manipur Parliamentary Constituency da Mirep Taruk Aduga Outer Manipur Parliamentary Constituency da na Mirep Marina Lambatong Naragani Pradhan Mantri Narendra Modi Nangasi Uttar Pradesh ki Meretta Mikhal gi Bhot Khomba Hokdokani Arunachal Pradesh Vidhan Sabha Mikhalda BJP ki Mirep Tara Lamba Yaudana Kare Haina Lauthokre Amasung Med Department Hairi Manipur Yauna Awang Nongpok Raja Singi Mapam Kayada Hayang Paubada Kan Benong Shugani Tara Nipal Suba Lok Sabha Mikhalda Inner Manipur Parliamentary Constituency da Mirep Taruk Aduga Outer Manipur Parliamentary Constituency da Mirep Marina Lambatong Naragani Ngarang Mirep che Loktok Pagere Benumit Paubada Mirep Amatana Makoigi Mirep che Sing Loktok Nakide Inner Manipur Parliamentary Constituency da Mirep Oiribe Singh Adudi BJP ki Thongnaujam Basant Kumar Singh Congress ki Dr. Angomsa Bimol Akoijam RPI Athwale ki Maheswar Thongnaujam Independent Mirep Singh Rajkumar Somendro Haurungbam Saret Amasung Moirang Them Totom Sanani Outer Manipur Parliamentary Constituency ki Mirep Mari Adudi Congress ki Alfred Kangam Arthur NPF ki K Timothy Zemik Amasung Independent Mirep Singh Dr. Ellison Abonmai Amadi Ko Zorni Ahan Batangka ki Bhot Matang Thagi Tara Mapal Thade Nagani Adugani Subatangka ki Bhot na Matang Thagi Kuntaruk Thade Nagani Mikhalasigi Damak Mahok Sagum Pak Sana Bhot Khomnabadi Haujik Pawadi Uba Pangdri Pradhan Mantri Narendra Modi Nangasi Uttar Pradesh ki Meretta Mikhal ki Bhot Khomba Hudokani BJP na TV serial Ramayanda Ram Sakiba Arun Govil Merit Lok Sabha Kendra da Dol ki Mirep Oine Thagali Bhot Khomba Hudokpagi Thoramatuda Mukhyamantri Yogi Adityanath Rashtriya Lok Dol ki President Jayant Chaudhary amasung atei BJP ki Lusingba Kaya Saruk Yagani Uttar Pradesh ta Lok Sabha Mikhal gi Tariat Suba Tangkakta Bhot Thadanagani BJP na Lusingba NDA na Kendrada Mukhana Sarkar Pairakani Haibagi Achet Pathajaba Thamli Masigi Damak Khwaidigi Yamna Lok Sabha Seat Marphu Leiba Uttar Pradesh Mai Pak Pahibasi Yamnamak Maruiba Amani Arunachal Pradesh Tangarang Mirep che Lokthok Pagero Benimita BJP ki MLA Tara Lamba Yaudana Kare Haina Loktokre Sit Humphu Leiba Raja Vidhan Sabha ki Mikhal gi Bhot Raja Dagi Lok Sabha Sit Ani ki Mikhal ga Punna April Tara Mapal da Thadana Gadabani Sit Humphu ki Manungda Sit Tara BJP na Pangkraba Maramna Vidhan Sabha Sit Yankai Khaktada Mikhal Pangtokani Vidhan Sabha Sit Tara Adugi Manungda Sit Tarukta BJP ki Mirep Khaktamak Mirep che Thagalaki Aduga Atei Sit Maridana Birodi Dol Singi Mirep Singna Makoi ki Mirep che Sing Loktok Naki Lamba Yaudana Karaba Singi Manungda Mukhyamantri Prema Khandu Upa Mukhyamantri Sauna Men Amasung Itanagar ki MLA Tesi Gasho Yauri Raja Vidhan Sabha Mikhal ki Ramak Congress na Sit Tara Humdoi Khaktada Mirep Thagali Raja ki Lok Sabha Sit Arunachal West Parliamentary Constituency da Mirep Nipan Aduga Arunachal East Constituency da na Mirep Taruk Lambatong Nagani Ahan Batangkak Bhot Thadanagadoriba Assam ki Lok Sabha Sit Manga da Punna Mirep Kuntra Manga Thagali Ngarang Mirep che Lokthok Pagero Benumita Zorhat Sit ki Mirep Amana Mahaki Mirep che Lokthok ki BJP na Sit Manga Makta Aduga Congress na Sit Marida Makoi ki Mirep Thagali Dribugar Sittadi Congress na Asom Jatiya Parishad ki Mirep Utsaugatkani Haidi BJP ki Oina Kendra ki Mantri Sarbanand Sonowal MP Singh Pradhan Barua Kamakhya Prasad Tasa Amasung Topon Kumar Gogoi Amadi MLA Ranjit Databu Mirep Oina Thagali Congress na Masigi MP Gaurav Gogoi Hanagi MLA Roslina Tirke Amasung Utoy Shankar Hazarika Buthagali Aduga Dibrugarh Sittana Asom Jatiya Parishad na Lurin Jyoti Gogoi Bumirep Oina Thagali April Tara Mapalda Pangtok Kadoriba Ahan Batangka Kimikalda Bhot Thadanagadoriba Maharashtra ki Lok Sabha Sit Mangada Punna Mirep Marphudra Taret Thagali Mikhal Pangtok Kadoriba Sit Manga Nagpur Chandrapur Ramtek Bandra Gobia Amasung Garsiloli Simur asi Raijadu ki Bidharva lamdamda leibani
Madhya Pradeshta Lok Sabha Sit Kunmapan Gidamak Tangkak Marida Bhot Thadanagani Ahan Betangkak the Bhot Thadagadoriba Sit Taruki Mikhal Gitabak Loisile Raijadugi Lok Sabha Sit Punamak the Thagat Kadaba Mirep Singiming BJP gi Oinadi Lautok Readu Moinamak Congress Gidi Sit Ahum the Thagat Kadaba Mirep Hojik Power Lautok Palaitri BJP na Lok Sabha Mikhal gi Mirep Taramathoi Uba List Samasutokre Katak Lok Sabha Sita Bhartuhari Mahatap America da Bharat ki Ambassador Oiramba Karanjit Singh Sidhuna Amritsar da aduga Hansraj Hansna Haridkot Sit Tamirep Oiragani Ravanit Singh Bituna Ludhiana da aduga Susil Kumar Rinkuna Jalandhar da Dolgi Mirep Oiragani Tabiriba Pawasi Akasvani Imphal Dagini Med Department Hairi Manipur yauna awang nokok raija singi mafam kayada hayeng pawda kan banong shugani IMD gi serol lamana hai Arunachal Pradesh Assam amasung Meghalaya dangasi akan banong shugani aduga nongchup bangla gi sub Himalayan gi saruk amasung Sikkim da mathang thagi manga phawba akhak arau yauna nong shukigani Odisha nongchup bangla gi Ganga Mapan gi lamdam sing Jharkhand nongpok thangba Madhya Pradesh Maharashtra gi mai thangba saruk Marathawala Vidarbha amasung Chhattisgarh dasu ngasidagi akhak arau yauna mayai oirapasangda nong chugani hairi Himachal Pradesh ki awangba mafam singdasu nauna untare amasung anemba mafam singda ngarang mayai oirapasangda nong chuki masina maram oiduna raija du gi lambi sing sathok chasinda sauna khudong chadaba mayoknari Security Force ngarang Kangpok Pizila gi Sangubung Khulda Thi Humagi Thabak Chathabada Khusu Khulai kaya marum phagale pharaba khulai sing adugi manungda pistol mari amasung nongmei maru kaya marum yauri ngasi ayuksu Thobal District Police na Thobal Kreti Lekai Maningi yum da changduna Thi Humagi Thabak Chathaduna singnaba miyoi sing masil hangkhi adumainamak apha pungi paudi leite Amaramda ngarang numitang pung nipan aduaida Imphal gi Khagempali Huidrom Lekai da leiba yum amada masak khangdaba singna hand grenade ani langsilam ki amasung nongmei round ohum kapsilam ki hairi adumainamak bom singadu pokhai dabadagi asok apandi yaukhide police na case ama register tawduna thijin bagi thabak chathari Malem sinbathungna Prabhu Jisu Christabuk Cross the Pang Tingtuna Ha Labatungda Amuk Hingal Lakhibagi Easter Sunday Palan Thoram Ngasi Pangthokli Tongan the Church Singda Ahing Yongyai Dagi Easter Gilaishon Sabha Sing Pangthok Naki Noni Zila Dasu Church Singda Prabhu Jesu Gi Matik Magul Saitaduna Laisholisei Chakpagaloinana Easter Sunday Dharmagi Weba Thoram Kayagaloinana Pangthokli Numit asiga mari lainana Rashtrapati Draupadi Murmu, Uparashtrapati Jagdeep Dhankar amasung Pradhan Mantri Narendra Modi yauna lusingba kayana miyamda yaipapawjel piri. Raija sida thokiba irang na maram oiraga lanjena duna relief camp singda leiriba miyamna bhot thadabada siznagadaba identity card district election officer degi lawba yagani hairi. Joint Chief Electoral Officer Manipurna Thokpa Cherol amagi matungina Jila amagi Assistant Returning Officer degi magi ID card singadu lawba yagani Chief Electoral Officer natraga District Electoral Officer gi website degi download tawbasu yagani hairi Lagliba Lok Sabha Mikhalda Mathau Tawgadaba polling personnel singi training leptana chathari Kangpokpi Jila gi oina ahanba round gi polling personnel singi training mai pakna pangthokre Kangpokpi DC complex da leiba conference hall da pangthokpa pawgi mifamda Deputy Commissioner Mahesh Chaudhary na hai Jila asida nupi ngaktana mathau tawgadaba polling station humbudra taret leigani aroibada maroiba paw amukhana Tara Nipal Suba Lok Sabha Mikhalda Inner Manipur Parliamentary Constituency da Mirep Taruk aduga Outer Manipur Parliamentary Constituency da na Mirep Mari Lambatong Nargani Pradhan Mantri Narendra Modi nangasi Uttar Pradesh ki meretta Mikhal gi bot komba hudokani Arunachal Pradesh Vidhan Sabha Mikhalda BJP gi merep tara lamba yaudana kare haina lauthokre amasung Med Department na hairi Manipur yauna awang nongpok raija singi mapam kayada hayeng pawbada akan banong sugani pawloy jare